ngasi thamiba topic ase Waree Energy hairiba company asida IPO leigibadu leiba phanghobra natagna phanghogdabra haibagi maramda khangminase matau kramna check tawgadage haibadu yengminarase Waree Energy thaba sida sangase masida sangaba matungda mathakta leiribasi yengu check enrollment status haina thariba sida sangani masida sangaba matungda please select company haina thaba sida sangani masida sangaba matungda Waree Energy thariba sida sangani masida sangaba matungda yengu makhada piriba singa sidagi ama hekta select tawraba matungda IPO se check tawba yagani ahanbada leiriba se pan card application number DP bank account number sida piriba ama hekta khallaba matungda check tawba yabagi khudong sabadu leigani hauze pan card asida namme masida pan card number du mengani pan card number adu melaba matungda sumaina uwa phangi hauze leiriba se aina leigiba price se lupa lising amaga saunga 03 da leigibani hairiba se IPO sida leiba phangidre hauze ki application adudana matau karamna check tawgani haibadu khangre aduga mu normal message amuk tharakle aina leigiba IPO du leiba phangidre IPO leiba matamda sangiba paisa adu numit 10 gi manungda halagani haidana sumai taraga message leirame Waree Energy gi yamna phajaba IPO leiba phangidre hauze akoina khangriba se IPO ma leiraba matungda matau karamna check tawgani haibadu khangminakre video asi yengbiriba mioi singna Waree Energy hairiba IPO se leiba phanghoba taragadi comment amamamtang thambiramu Waree Energy ge IPO leiba phanghoba singidamakdadi Waree Energy na market ta taraba matungda profit phajaba amadi uwa phangagani haibase thamjage